Ngara numida wairam phongkhiba panam pause degi maruoiba pau khara khangajaraka miyamda khodo tamjige Manipur High Court lingkhatkibagi taragani thoisuba ningsing kumon pangthokre Manipur tangdu leitaba amadi chawkhatpa puraknaba Center lengangno hotnari haiba thabakna takle Governor A.K. Vala Supreme Court ki judge sing amadi Union Minister of State for Law Arjun Ram Megaward Manipur lakliba asimakna Center lengangno Manipur mapum phana tangdu leitaba puraknaba amadi chawkhatnaba hotnari haiba takle haina Governor Ajay Kumar Balana Phongdokre High Court of Manipur lingkhatkibagi sahi taraganithoi mapum pharapagi ningsing kumon taram ngasi chingmairong dalaiba High Court asigi complex ta Governor Ajay Kumar Bala Union Minister of State for Law Arjun Ram Megawal amadi Manipur gi phibam yengsinaba ngarang Imphal da thonglakiba Supreme Court ki judge Justice B.R. Gavai Justice Brikam Nath Justice M.M. Sundres Justice K.B. Beswanathan amasung Justice N. Kotesor Sarugaki High Court of Manipur ki Chief Justice D. Krishna Kumar na yumbu oidana pangthokiba Tharam aduda High Court ki Justice Singh staff sing loinana Law Fraternity ki miyoi singsu sarugaki Tharam aduda Governor Ajay Kumar Balana District and Session Court Churachandpur ki office building sanaba urep uyung tamkhibaga loinana Chief Justice Secretariat Cum Center for Research and Planning ki post creation se lauthoki Tharam aduda saruk yakiba National Legal Services Authority ki Executive Chairman su oiriba Supreme Court ki Justice B.R. Gavai na Judicial Officers sing ki quarter sing sanaba urep uyung tambaga loinana Chief Justice ki Bangrok amadi Chief Justice ki Secretary su sangaki loinana Justice B.R. Gavai ga puna Manipur da lakminakiba Supreme Court ki atay judge sing na su tunga ma project kaya sangabaga loinana urep uyung su tamki Tharam aduda wangang laduna Governor Ajay Kumar Balana Supreme Court of Manipur gi mapo komon tharam masida Supreme Court ki judge manga amadi Union Minister of State for Law Arjun Ram Megawal saruk yabada apem phongdor aduna mahak nahai masimangna center lengangna Manipur da mapum phana tangtu leitaba hanjilaknaba amadi chakhoiba puraknaba honare haina taklei Governor na makha taraduna State asigi miyamda mapum phana justice phanghanaba honabada Manipur High Court ne hek lengkhalakpadagi ngasi phawba achawbo thodang lawduna lakli makha tana su miyamda achumba well phanghanaba honabada Manipur High Court na chap chaba thodang lawrakhigani haibagi thajaba su thamki loinina High Court of Manipur gi Chief Justice D. Krishna Kumar na High Court asi chawkhatnaba honabada lauriba thodang singmu thagarpa phongdoki Manipur da ningthau palingai matamdagi logi thabak thoram sing mapum phana lerakhi ariba matamda kuchu amasung paka hajina ko leijina royal zera ki thabak sing sathaduna lakli state asida tunga ba judicial establishment sing lerakpaga loinana masigi manungda ngasi phawba Imphal City manungda cherap ko leire masi state asigi judiciary puari da yamna asoba establishment amane Ningthaugi matamda Manipur State Darabaling juna machida civil amadi criminal ga mari leinaba khudimaki wayal sathaki haiba wafam su Governor Ajay Kumar Balana makhata na phongdoki Tharam aduda wangang laduna Union Minister of State for Law Arjun Ram Megawal na Manipur da athuba matamda mahausa gi punchida hanjilaklagani haibagi thajaba thambaga loinana miyamna su athuba matamda mahausa gi punchida hanjilaknaba honabada State asigi miyam pumba saruk yamina se mahaki maikaidigi state asida athubada tangdu leitaba amadi chawkhapa puraktuna Bikis Bharat mapum phana ba isorda khuirom jare Supreme Court ki judge sing Manipur da laktuna Churachandpur amasung Moirang da hangba relief camp singda chatuna yengsingkiba si yamna afaba khongthang amane India na chawkhapa nation ama oibada Manipur si yaukani habegi thajaba su thamki Supreme Court ki Justice B.R. Gavai na Manipur da tangdu leitaba puraknaba miyam puna thodang lawmina si haiba wafam thambaga loinana Executive Legislature amadi Judiciary gi matenga loinana athuba matamda state asida mahausa gi punsida hanjilaklagani haibagi thajaba thamki ngasigi tharam aduda High Court of Manipur gi Justice Singh A. Bimol A. Gunesor Gomai Gai Fusilo Advocate General Bar Council amasung Bar Association gi mihusing Chief Secretary P.K. Singha Security Advisor Kuldeep Singha amasung DGP Rajiv Singha sa saruk yaki
Makha tarakpa paugda Leikhidaba puksaogi mathong mga Myanmarda pangthokpinaba khangankhrei. Myanmargi karamiyo jailda matam sangna leiramba ngarang Myanmargi Korea hospitalda Leikhidaba leiprapam puksaogi asiba haksang adu Myanmarda oina mathong mga pangthokpinaba Myanmarda leiba India ebemchida eiba chiro thadana khangankhrei hairi. Hauzi Manipurda thoklibe irang asina maram oiraga Myanmardagi lauthokpa ngamlaroi haiduna Puksaugi loinabi housing na Impal East ki relief camp amada sangjapam lauduna lairibi Gangana mahaki mapuroiba adu Myanmarda oina mathong mga pangthokpinaba haijakhibani hairi. Makhatarapa paugda mitop mapungphana khandoklaba matung delimitation tawgadavani Shiva Sena Supreme Court ki order amana Manipur yauna India gi North East state kharada tha ahum ki manungda delimitation tawnaba khangalakhiba adu state asigi oina de kumja lising aniga sumna amagi section matung ina maram chadana hengalakhiba migi masing asi ningthina yengsilaba matung loinina mito mapungphana khandoklaba matungda delimitation tawgadavani haina Shiva Sena Manipur Pradesh ki President M Tombina phongdokhrei Babuporada leiba party asigi office ta pangthopa paugi mifam amada M Tombin hai Supreme Court na paikhalakliba khongthang asi party asigi maikedegi taramna OE adobo state asigi oina kumja lising aniga subna amagi section report ke matung inna chinggi district sing da hengalakliba migi masing ase electoral roll da yauriba identity aduga Aadhaar card ka chanabra tasengba India gi citizen ama oidabra haibadu khangdoktuna amadi mitop khangdoklaba matung delimitation ge thabo paikhatpiu hiram asigi matangda kumja lising aniga subna amada su tunga ba political mapal pullaga India ki President yaun Election Commission of India ki thongmising yauna khanabada natana state asigi tampaki mapam singdagi mangadoriba seat ki matangda su kupna khanaba laikhrei Senapati Chandel gumba chingi district singda leiramliba section ratio asi yengluraga kumja lising ama chama pamogdraga mathoidegi lising aniga subna ama amadi lising aniga subna taraga mathoge section da hengalakliba migi masinga aduki mati khenana chatli Makoi sing asi tasengna India ki citizen ama oidabra haibadu kendra gi thidokpa changi mahangna makhata na hai Manipur kansi haribadi political party singna magi party ki khenaba thidana hariba thaba asida yengsiminaba changi masida natana central government na isat asigi highway singda free movement lehelagani haina laukthokrabasu ngasi paba mapungphana implement tawba ngamdaba laibak thibani Singilam singi oina illegal arms sing hauju phaba mapungphana surrender tawbagi mami ude masi India lengak pusu singnabani Mizoram gi MP amana extra na affairs ki ayaba yaudana Myanmar da chatuna mafam adugi lal halop sing unarubada tuminila simba yaningde haina M Tombina makhata na phongdokhi makhatara papauda Churachampur da Leikhidaba chahi mapalgi Nupimacha Myanmar da kine hairi tha asigi tam kungi numida athengboda Churachampur da Leikhidaba chahi mapalgi Nupimacha adu haujik thokliba Myanmar gi irang asida lanjenaraktuna relief camp da leibani haina social media singi khuthangda phongdoknarakle